Matang channel yao du hai ta. Aduga yamana handak lai khise. Yama yai ma lai khise matong da 2021 corona kamni timing do. Aduna baba sum lai khise. Baba lai khoi yamam lai khise. Yung no pai sum ngai. Matam da ngai phone tawraga nang da hangdok pani ba nang khangabra na to. Khangdu ba na hangdore. Nang di ai ju kina phone tor ko do adri ju khang mane ba ju. Masigi de ko khanno singa ya ti ba. Aduga nangi khwaidagi pangal lo do jina si jina ni ba ko. Si jina ni ba. Ada mai future sem da ba ya ti ba ko. Aduga mana khanjar ba sa do. Akhom yam changa ga magi de support tawraga adu kai ju ngasi si yaw tre na mai wakhan da khan le ti ai ko mamang thani ko. Si pholai ke se mai la kani ko. Mai ti tai. Ai si di kai ko kai. Mamai sai du ju thang lem ra su kan nom taw be ai na be o ho da. Thabak sai du su lem ra kan nom su taw ma je. Kari se isa nu pa na ne. Sina lo jara man. Yang nu sina tha taruk muk pharam ga ra khang de. Kya pharam tha hu mo ma thau wa hai te na nga. Mama si ai gi rom da gi ko. Ya no ngai jare isa oi me ham la thau bi de. Mai gi saktam ja ai chu yeng yeng ngasi khat de wan ai ngasi ga de ma ben ga ai ga tor ga ngasi di ai tara bani ko na mai video ai ngasi di yeng. Ati u da mama thawai thamoi kai ra. Kai Akhoi na phau kai. thola kadra na khalle. Ai sida lei kai na thola kadra wa khan ga khalle ba. Magi ke no na magi ha Sanguni ai si thu ni ba na no ke na no no jan da Bố ơi làm lắm là sợ lắm mình đi mà rồi khăn lông mà sao ra ăn cái nó tạo mo ra mo ni ai nga si lak sai ba se khamen lok ta lai khitra ba ina wa to gi yum da ni himalaya ba ki tam kana thawai tha ki ba mayam so video to u gi ba khang mane hoi maru lo ki ma tang da yam nungai to video ba lo ki ba to maru lai tre na aduna ai su asam dei la ga brother mana ai ngonda account da mana thar ko ne maming di pan bi ga no ha mana ma gi support na so ai se de si ga la ga kai nom tang hai di yam ba yam da ko nu si da na ai abong gi yum si ga lak pa ne ha ta ma teng to ko aduna angang se u da si am nu si abong nang min kai ko wi Yubra. ha Yubra. Oh class ka tam UKG. keji da oh nang mam cha ra ba chak cha ba cha re nang kai to mi no nang kai to mi no sana mi ha Yubra. sa po lai ba kariya sa po oi kai ko nau si lo pam lo si pam mo si na wa ne ko si pam lai ki da ba Athouba Enao adugi hek pokmina ba Enao oi ni ko Enao si theki ko makon ka sing ta na ba si dai ka pu ka theki ai ko ba Ai ni Suresh Kumar. ado hojik yum da kana kana lai pi no Yum da lai se ai ni pi ne. Adu ai gi ha se bo ne mama ne tem ma le. ado nang Enao gi si Enao je kya su bi ba Sinau di hum ne. ah Ado ama yai ma se. Ma class 12 tham da matang channel yao du hai ta. oh hoi Aduga yamana handak lai khise. ah Yama yai ma lai khise matong da 2021 corona kamni timing do. Aduna baba sum lai khise. Baba lai khoi yamam lai khise.
이모는 누가 있어 너가 sini yang haji imalai bagi tu kena kathok namba aduga kayak aja nak kandre aduga Enao se mah biji jam juga mah katanya biji nupa hai betul lagi deko bapa sulai kita hai aduga anak masih mana dada sulai kita hai deko aduga hana sudah dah malai kita aku muncul mana buko lagi jam asam lagi ni aduga ada brother lagi video doa ipang ni aduga kau siapa nungai te lak pegang ka pau tu phau na raga moi ka sa lak pani ba ai su ai di yamna thoidok hengdok ai gi phim su ubi sini ko ai si da lai se ima le bang nu si ba akhoi gi relief camp da chatlu ba aduga akhoi gum ba lai ba chi nau si una ba lak pani ba aduga ai brother mana samaina brother ki jum da sakka ai ai su sakka ni ai ban ko ada ai angam ba kana ma pi kan ai ba brother su harau harau na ma su kana ma pi jarak pa ning di pan bi kanu hai ba ni na ko ban da bi dam la ga moi ga tanar ga dum jum je thira lak sa ba adwai taw na thengna le noi dada se ma gi angang ma ka tani ko yam nung si masak si am pa si nang se nang like phajana tam ko mai pak pa mi mo ida ba ya de ko adu Enao su kem than go akwai mi am lei ri ko adana ai ti nangi dada makni khalo akwai su ai su ko adu problem khuding da akwai loina punna tan asi adu nangi dada gi message sina kam oi dana itei ma tang jaw min aina hojik phamjari base ai lei tra ko Enao message ki manak tani maon da gi details lau si aduga ai sak khangna ge chana si ga ina lakse bane chan ni min kai ko ba ai mo heram bla aduga angang chu ama ka tan tani ko sa sa yung pan bi bi kyam ku si da ani da sahi taret phare ko handak yamna Himalay ba ki lan achau ba da ai di Himalay ba ki dam kana hawai kat ko songi ai di makru da na ko ado ko yam nuai te la na ta ra ga su ai ba ti i ma da gi mari ni na ko yam nuai te adu na su ai la pa ni ga si ju na ko ado ma u ga mo hina nu si adana ai ba ti khang de ja bang ko ado ho gi ba ti hau khare ko kai ta khan bi da ba aduga ichan gi asing mo jum je ka dum de bi de chiri kha haidaraga sambai haba mai ba ko adudage ado kai gum la yam ra si atra ga ngarang la yam ra dum kai gum ta bu ui si de ba hayeng tai ma gi phiroi ja hayeng ne ba hayang phiroi ta bu adugi arang bam lakpa ngasi ga numit kya ni pha Enao lai ki ba ngasi tahi me hele tahi ma hele tahi am de thati na tahi pha gre ba mana la chapa numit se khoi gi ki lai ki ta bu numit se ado jum da gi adam thokhi bra na ta ga mamang da thokra ba jum de gi numi adum ma je chala su bek ke ba hoi hoi adum phale e ma je ado numi tu su ma chakhi ba numi tu su thabak hala ga chakhi ba ne ba su ka ka aduga date tu yap su ma chala me plan je aduga adum loira yum da hale e ma je numi tu su ma thabak hala ga pung ani makhai ahum sai da ma je chakhi ba ne ma je mo le ka sai ko sai le kai ga mo ahum mo to ra chakhi ba adu chakhi ba ne ma je atagi dum phone da dum pau na ro phau na la me kan yan phone da dum pau na ra me ko adu ma tang du phau di kai tu tau ko tawdri pung mapan phau phon tawra me wanda doi mutung di pau phau na gi to pung ma pan pau na ra ba se adu da lan kan na su na ri ba lan je adu ko di kai na su na di pari moi kun kan tawi dana kun tengai dana adu kun tengai ba loire ma thola ge de ma jing thak ka khalu ge aduga thola aga angwan phone tor khano su haira me wona ai di jing thak ka khalu ge ni phone ne wa su phangoi aduga phone light mangan do adu su uroni tor khano ma kom da tor ki haira me ba aduga aina khoi atom madane mangon oina tawro phone do ma lo la hai hai ba atom ma do na tawro na atom ma dum pa phangna gre ba du matung ta be ai de phangna gi de pau de du no nga lam dai da ma lai te se khang du ne bai nang pu hom ta ma tam da mai number de ko ki na phone tawre re ngon da
ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯤꯕꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯗꯦ ꯑꯩꯈꯣꯏꯁꯨ ꯁꯣꯔꯣꯛꯇ ꯅꯣꯡ ꯃꯔꯛꯇ ꯁꯤ ꯄꯣꯔꯒ ꯑꯩꯁꯦ ꯂꯩꯌꯦꯕ ꯑꯩꯁꯦ Silo kakak menakta lau kakak ngapa mungkin silo kakak di silo ategi hai biro ꯑꯩꯈꯣꯏꯁꯦ ꯑꯍꯤꯡꯁꯨ ꯀꯅꯥꯝ ꯇꯨꯝꯗꯦ ꯉꯁꯥꯏꯒꯤ ꯃꯤꯁꯨ ꯇꯨꯝꯗꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯂꯦꯛꯑꯦ ꯁꯣꯔꯣꯛꯇ ꯑꯩꯈꯣꯏꯁꯦ ꯁꯤꯁꯨ ꯊꯨꯝꯕꯁꯤꯁꯨ ꯇꯨꯝꯃꯨ ꯌꯥꯗꯅ ꯃꯊꯟꯇ ꯂꯩꯕ ꯇꯨꯝꯃꯨ ꯌꯥꯗꯅ ꯑꯩꯈꯣꯏꯁꯦ ꯃꯥꯁꯨ ꯄꯣꯔꯤ ꯑꯗꯨꯒ ꯅꯣꯡ ꯃꯔꯛꯇ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯂꯩꯕꯅꯦ ꯍꯥꯏꯕꯁꯤꯗ ꯑꯗꯣ ꯃꯣꯏꯗꯤ ꯂꯣꯏ ꯄꯥꯎ ꯈꯪꯅꯔꯝꯃꯦ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯔꯝꯃꯦ ꯈꯪꯗꯕꯁꯦ ꯑꯗꯨꯒ ꯄꯨꯡ 3 ꯑꯗꯥꯏꯗ ꯃꯣꯏꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯈꯪꯉꯦ ꯍꯥꯏꯁꯨ ꯀꯔꯤ ꯍꯥꯏ ꯃꯣꯏ ꯐꯣꯟ ꯊꯥꯡꯒꯠꯄꯒ ꯀꯨꯀꯤꯅ ꯇꯧꯔꯛꯏꯅꯦꯕꯀꯣ ꯐꯣꯟꯗꯣ ꯊꯥꯡꯒꯠꯂꯒ ꯀꯔꯤ ꯍꯥꯏ ꯀꯥꯏ ꯂꯩꯒꯦ ꯍꯜꯂꯣꯏꯗ꯭ꯔꯥ ꯍꯪꯉꯦ ꯑꯩꯅ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯣ ꯀꯩꯅꯣꯝ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯁ꯭ꯋꯥꯏ ꯂꯥꯎꯕꯅꯦ ꯍꯛꯆꯥꯡꯗ ꯑꯗꯨꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯑꯩꯊꯣꯛꯄ ꯉꯥꯡꯉꯦ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯑꯃ ꯈꯨꯝꯃꯛꯑꯦ ꯃꯩꯇꯩꯂꯣꯟꯗ ꯑꯗꯨꯝ ꯈꯨꯝꯃꯛꯄ ꯈꯨꯝꯃꯛꯑꯦ ꯑꯗꯨꯒꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯅꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯣ ꯚꯥꯏꯔꯦꯜ ꯑꯃ ꯅꯧꯔꯤꯉꯩꯗ ꯆꯠꯈꯤꯕꯅꯦ ꯑꯗꯨꯗꯣ ꯑꯩ ꯚꯥꯏꯔꯦꯜ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯅꯪꯅ ꯀꯞꯄꯒ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯒ ꯃꯣꯏꯅ ꯌꯥꯔꯦ ꯀꯩ ꯍꯥꯏ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯃꯣꯏꯅ ꯀꯔꯦꯝꯕꯩ ꯃꯑꯣꯡꯗꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯊꯣꯛꯄ ꯏꯃꯨꯡꯗꯇ ꯑꯗꯨꯒ ꯀꯠꯊꯣꯛꯄ ꯏꯃꯨꯡꯗꯇ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯈꯪꯒꯅꯤ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯊꯧꯅꯥꯁꯦ ꯄꯨꯝꯅꯃꯛꯇꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯒꯤ ꯚꯦꯂꯨ ꯆꯞ ꯆꯥꯅ ꯈꯪꯉꯦ ꯑꯩꯅꯁꯨ ꯏꯅꯥꯎ ꯑꯗꯨꯒꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯧꯅꯥ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯗ ꯌꯦꯡꯉꯨꯁꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅ ꯀꯠꯊꯣꯛꯈ꯭ꯔꯦꯀꯣ ꯏꯅꯥꯎꯅꯗꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯂꯩꯔꯤꯕ ꯁꯤ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯟꯕ ꯇꯥꯏ ꯑꯗꯨꯅ ꯑꯩꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯑꯣꯏꯔꯒꯁꯨ ꯑꯩ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯌꯥꯝ ꯊꯤꯅ ꯑꯦꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅ ꯀꯠꯊꯣꯛꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯈꯔ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯒꯤ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯈꯤꯇꯪꯈꯛ ꯌꯦꯡꯁꯤꯟꯕꯤꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯏꯆꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯕꯨꯁꯨ ꯍꯥꯏꯈ꯭ꯔꯦ ꯏꯆꯟꯕꯨꯁꯨ ꯍꯥꯏꯖꯒꯦ ꯑꯩꯕꯨ ꯑꯗꯨꯝ ꯅꯕꯨꯡꯃꯛꯅꯤ ꯈꯟꯕꯤꯔꯣꯀꯣ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯑꯩꯒꯤꯁꯨ ꯈꯪꯗꯦ ꯅꯣꯏꯒꯤꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯇꯥꯟꯅꯁꯤ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯏꯆꯤꯟ ꯏꯅꯥꯎꯃꯛꯅꯤ ꯈꯜꯂꯒꯗꯤ ꯄꯣꯛꯃꯤꯟꯅꯕ ꯈꯛꯇ ꯅꯠꯇꯦꯀꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯅꯣꯏꯒ ꯄꯥꯎ ꯐꯥꯎꯅꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤꯀꯣ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯅꯪ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤꯀꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯈꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯀோ ꯕꯠ ꯍꯧꯈ꯭ꯔꯦ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯑꯗꯣ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯁꯦ ꯃꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯈꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨꯒ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯜ ꯑꯣꯏꯗꯣꯏꯁꯤꯅ ꯁꯤꯁꯤꯅꯅꯦꯕꯀꯣ ꯁꯤꯁꯤꯅꯅꯦꯀꯣ ꯑꯗ ꯃꯥꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯗꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯈꯟꯖꯔꯝꯕ ꯑꯁꯥꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯃꯥꯒꯤꯗ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯗꯨꯒ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯁꯦꯝꯕ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡ ꯊꯥꯅ ꯄꯨꯗꯕ ꯌꯥꯗꯦꯀꯣ ꯅꯪꯒꯤ ꯃꯤꯠꯇ ꯍꯦꯛ ꯃꯥ ꯅꯤꯡꯁꯤꯡꯕ ꯀꯥꯟꯗ ꯁꯤ ꯑꯗꯨꯝ ꯎꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯑꯗꯨꯅ ꯏꯅꯥꯎ ꯑꯃꯁꯨ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩ ꯅꯪꯒꯤꯗꯃꯛꯇ ꯅꯣꯏ ꯌꯨꯝꯁꯤꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡ ꯉꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯕꯅꯤꯅ ꯄꯨꯟꯅ ꯇꯥꯟꯅꯔꯒ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯁꯨ ꯉꯁꯤ ꯁꯤ ꯌꯥꯎꯗ꯭ꯔꯦꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟ ꯂꯩꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯃꯃꯥꯡ ꯊꯥꯅꯤꯀꯣ ꯉꯁꯤ ꯁꯤ ꯐꯥꯎ ꯂꯥꯛꯏꯒꯁꯦ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯤ ꯀꯔꯤꯝ ꯅꯠꯇꯦ ꯀꯔꯤꯝ ꯈꯜꯂꯦ ꯁꯤꯗꯒꯤ ꯂꯥꯏꯕꯛꯅꯤ ꯑꯗꯨ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯗꯤ ꯈꯔ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯏꯅꯥꯎꯁꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯉꯤ ꯕꯠ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯥꯗꯕꯗꯤ ꯌꯥꯗꯦꯀꯣ ꯃꯃꯥꯡ ꯊꯥꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯍꯤꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯪ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯁꯤꯀꯣ ꯑꯗꯨꯒ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯦ ꯑꯗꯨ ꯍꯥꯏꯌꯨꯀꯣ ꯀꯀꯥꯅ ꯄꯤꯖꯗꯣꯏꯅꯦꯀꯣ ꯆꯥ ꯊꯛꯑꯣ ꯑꯃꯨꯛꯀ ꯅꯪ ꯆꯥꯛ ꯃꯣꯏꯒ ꯆꯠꯃꯤꯟꯅꯕꯁꯤꯡꯅ ꯄꯥꯎꯗꯣ ꯍꯥꯏꯔ ꯑꯗꯨꯒ ꯗꯦꯠ ꯕꯣꯗꯤꯁꯤꯗꯤ ꯀꯣꯟꯅ ꯄꯨꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯅ ꯄꯥꯎ ꯇꯥꯈꯤꯕꯅ ꯃꯣꯛ ꯌꯧꯔꯝꯃꯦ ꯄꯨꯡ 12 ꯑꯗꯥꯏꯗꯒꯤ ꯃꯣꯛ ꯌꯧꯕ ꯃꯥꯜꯂꯦ ꯊꯧꯗꯣꯛ ꯊꯣꯛꯄꯁꯤꯗꯤ ꯄꯨꯡ 11 ꯑꯗꯥꯏ ꯊꯣꯛꯄ ꯑꯣꯏꯔꯃꯥꯜꯂꯦꯕ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯦ ꯁꯤꯁꯤꯅꯗꯤ ꯁꯨꯃꯥꯏꯅ ꯍꯦꯔꯣꯟ ꯀꯩꯅꯣꯗꯣ ꯁꯨꯃꯦꯟꯗꯣ ꯁꯣꯛꯑꯦ ꯍꯥꯏ
소면도 소에 하이 그마이 또 능 따브라나 항암 이건다 뿡바로 사이다 아이가 티나 이만이 비지 따라 말래 뭐지 누가 아이원나 레이트에 다이렉 하이락티비다 소에나 파우다 먹던다 소 뭐다 이 호지다 파우 파우나미 뿡마판다 파우 파우나미 도이가 마디 뿡마판다 아이가 폰 파우 파우나미 그 소게 아싱 다 까기버니 시냐 바이죠 그래서 오 능따 말 뭐지 아이 따들 말래 그수 하이락트레 뭐지 아주 좀 똑그래지 아마 마네비 아마 폰 타우리 에고나 뭐 소면도 halaba kholo pa ko ba khopra na hangi du somo mo khang na hangi be gonda ta ba ta da di thui jan mo adu na phawna de khote hala khon tar kana haram mani kholam mani adu jong khume na adu ga mo moi chasta moi mapan moi mayam ma bo ma pa la ga mo lei loi chi ra lei re hai na du jong ta me gonda ade khoma zo mo gi la so bam nong jong gi ching khong khoma chi lei gi baเดี๋ยวเขามาต้องฟอนต่อเลยมามวยน้ำนี่น้ำชีเดี๋ยวให้เขาเลยให้กับไอ้ที่นู้นคนเลยเขามาละมาจูตาหันดับเนี่ยข้างดับเนี่ยก็น่าให้เราจิ้งกงเนี่ยเองเลยจีแก้มตาเดี๋ยวชิ้นเนี่ยบ่เดี๋ยวเขาใช้เดี๋ยวคนจ้วมาจ้วมันก็เว้ยบอกว่าเขาจ้วมาดิกันเนาะเลยบ่ได้ดันให้จ้วมาก็มันนุ่งจังยี่เป็นในทรกง่ายดีให้เดี๋ยวเขามาจูข้างเจ้าดับเนี่ยนะไอ้งอนดีมาหนังเทงไอ้เป่าตาบ่มาหนังงานไอ้หนังงานตาบ่Tara dene drama thoi gum bandana thodok se thoi ba ko thoi ba akhoi na khang mana ngaram pagi pu ahum sai da khang ye ba ina kwa han bo pau ti kana pu pau jo ai di moi na phone taw ra khang man ko ji ko ki na phone tor po kan da khang man an da khang man aham la khang thongna se suki matik le ha ba dai naw do akoi gi hingbagi chance yam le ram mi hai ba ko adu bu mana thongna yam phabagi akoi gi thodok adu da Maru sida sar pauda handi hai che masidi hena wa te pakha ta ni le te aduna yam nu si Enao du su le gi ra Enao de kan mana mana thona yam phwa gi ngasi ima le ba ki tam tana adu mai na la na do yaw khi ni adu ga tam nungai te hai bana tana chi thoi ba imung da ta khangi hai ba ta le mi akhoi punumak sidi nga nga ki tam yam nungai te hai bani ko adu ga thawai tha gi ba adu ga akhoi gi sacrifice tau gi ba imung do adu tana awa ma sanang ho toi ni ba ko aduna thonawudi leibiu loina mak adugo yamna haina singna lana se to waninge adu ti karo ti kusi gi aduni khalin bata yam nuai te tare isan gi wahai ta bada yam ti nuai te ma da my friend singna khanga phau da phone tawraga nang da hanglok pani banang khanga bra na to khang ba na hang do re nang ti ai jo gi na phone taw ko do adri jo khang mane ba jo adu mamang da nang khang ji jing nam ba ka ta ni mana sakina yam pi maku khong e kan am ti ta di than na ta point taw e ai ja do ni to ma ne hek sakhi ba de gi ai na chon na ba lai le to ai na ka su taw bi ni thok ko hlong thi ba nam bi no na lai dum so le na thamoi da son ja ba ai na adi so lo ju pai de lai mo lo sei sini nang no sidai ji ba pen ta ni ai ai sakina di pi bu di pi ba ngon da jing na ba do ngon da dai na thoi na khanjalu da bu do ado Enao gi dead body je pro da no nga la ka dom lo ba cha le ko ni mo ta adu ga Maru di kai khai pala me adu di ai khang mo da moi ka no to bi cha pa do ai yaw de ba akhoi na cha pa na lo ru la o ha ba gi kon mayam le kai ka kai am lo ba cha pa do adu cha pa ne ba kon ai kon ai cha pa na adu ka tai di ka chu khang de ka do ka de ma cha tu yeng ma ngam dre ai ta la cha pura ka na yeng du cha ai yeng ngam dre ai khang nge ba dam khang de ma mai chai du jo thang lem ra su kan ngom taw be ai na be o ho da thabak chai da su lem ra kan ngom su taw ma je asidane moi se adi sadagi na sathiyana khalle adi nibu asamaina kyam thina to cha taw hat ngam ne adu ti nang adu matung da masak yeng gre dum ko imau bi mama dam tam mama se dalaw pam bi sasim sa dan sapi lo mana ka pam bi basina Athouba siki Enao adu gi mama ni mama wari di amuk nacha lak pu gi hodok pa tare ko
ꯃꯃꯥꯒꯤ ꯏꯆꯥꯅ ꯉꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯇꯝꯗꯅ ꯊꯋꯥꯏ ꯊꯥꯔꯦꯀꯣ ꯃꯃꯥꯒꯤ ꯏꯆꯥꯅꯨꯄꯥ ꯍꯧꯖꯤꯛ ꯑꯩꯅ ꯌꯦꯡꯕꯗ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦꯀꯣ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯑꯗꯨꯒ ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇ ꯊꯜꯂꯦꯕꯀꯣ ꯑꯋꯥꯕ ꯉꯥꯛꯇ ꯄꯤꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯏꯆꯥ ꯊꯧꯅꯥ ꯐꯕꯅꯤꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯇꯝꯗꯅ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯇꯕ ꯌꯥꯎꯏꯀꯣ ꯑꯗꯨ ꯃꯥꯗꯤ ꯌꯥꯗꯕꯅꯤ나 ꯊꯣꯛꯇꯅ ꯉꯁꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯔꯨ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨ ꯃꯃꯥꯗꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯆꯟꯅ ꯈꯪꯕ ꯀꯥꯟꯗꯣ ꯈꯪꯉꯤ나 ꯃꯃꯥ ꯍꯥꯟꯅ ꯈꯪꯉꯤ나 ꯑꯩꯅ ꯏꯀꯣꯟ ꯀꯣꯜꯂꯦ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯈꯪꯉꯕ ꯖꯥꯟꯗ ꯑꯗꯨꯗ ꯑꯩꯁꯨ ꯅꯣꯡꯆꯨꯝꯗ ꯂꯩ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯇꯧꯔꯤꯕ ꯃꯐꯝꯁꯦ ꯑꯗꯨꯗ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯏꯆꯥ ꯍꯜꯂꯛꯈꯤꯅꯦ ꯍꯥꯏꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯃꯥ ꯁꯣꯛꯑꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯑꯩꯁꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯅ ꯑꯗꯨꯝ ꯑꯩꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯔꯥꯡꯅꯔꯒ ꯂꯩꯕꯅꯤꯅ ꯃꯥ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯑꯒꯗꯤ ꯑꯩꯁꯦ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯗ꯭ꯔꯥ ꯃꯣꯏꯅ ꯈꯟꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯉꯣꯟꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯦꯕ ꯃꯣꯏ ꯀꯅꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯦ ꯑꯗꯨꯗ ꯄꯨꯡ 3:30 4 ꯁꯨꯃꯥꯏꯅ ꯆꯥꯎꯔꯥꯛꯅ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯍꯥꯏꯗꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯅꯣꯡꯆꯨꯝꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯦꯕꯀꯣ ꯃꯥꯒꯤ ꯅꯝꯕꯔꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯖꯤꯑꯣ ꯅꯝꯕꯔꯁꯦ ꯁꯤꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯗꯩ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯪ ꯀꯗꯥꯏ ꯂꯩꯒꯦ ꯑꯩ ꯍꯪꯉꯦꯕ ꯑꯗꯨꯗꯩ ꯀꯣꯀꯤꯁꯦ ꯄꯥꯔꯛꯄꯅꯦꯕ ꯑꯗꯩ ꯀꯣꯀꯤꯁꯦ ꯄꯥꯔꯛꯄ ꯑꯣ ꯑꯩ ꯏꯆꯥꯁꯦ ꯂꯣꯏꯔꯦꯗꯅ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯉꯦ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯦꯀꯣ ꯅꯪ ꯅꯆꯥꯅꯨꯄꯥꯗꯤ ꯊꯥꯈ꯭ꯔꯦ ꯃꯊꯛꯇ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯀꯥꯟꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩ ꯈꯪꯉꯤ ꯀꯅꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯂꯩꯈꯤꯗꯦ ꯑꯗꯨꯗꯒꯤ ꯈꯪꯉꯦꯀꯣ ꯑꯗꯨꯗꯒꯤ ꯈꯪꯉꯦ ꯑꯩ ꯏꯅꯥꯎꯁꯦ ꯄꯤꯛꯏꯉꯩꯗꯩꯅ ꯑꯗꯨꯝ ꯃꯥꯁꯦ ꯈꯔ ꯊꯧꯅꯥ ꯂꯩꯕ ꯃꯥꯜꯂꯦ ꯃꯉꯥꯎ ꯈꯔ ꯊꯤꯔꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯉꯥꯎ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯧꯅꯥ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯗ ꯉꯥꯡꯅ ꯁꯥꯟꯅꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯃꯤꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯃꯣꯏ ꯀꯩꯝ ꯃꯁꯥꯗ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯝ ꯀꯠꯊꯣꯛꯅꯤꯡꯕ ꯍꯥꯏꯒꯗꯣꯏꯔꯣ ꯃꯣꯏꯗ ꯈꯪꯗꯦ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯖꯩ ꯏꯍꯨꯜ ꯑꯃꯗꯤ ꯂꯩꯖꯩꯕ ꯌꯨꯝꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯕ ꯇꯜꯂꯒꯁꯨ ꯃꯤꯒꯤꯅꯤ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯃꯥꯡꯖꯤꯟ ꯊꯥꯏꯌꯦꯕ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯐꯪꯅꯕꯗꯣ ꯑꯗꯨꯗꯤ ꯃꯃꯥꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯀꯣꯟꯅ ꯐꯪꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯗꯤ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯔꯨ ꯂꯣꯏꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯜꯂꯦ ꯑꯍꯥꯟꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯤ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯦ ꯑꯗꯨꯕꯨ ꯑꯩ ꯆꯍꯤ ꯑꯃ ꯍꯥꯏꯔꯦꯀꯣ ꯃꯥꯏ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯉꯁꯤꯈꯛ ꯌꯦꯡꯉꯦ ꯍꯣꯏ ꯃꯌꯥꯝꯅ ꯇꯝꯃꯛꯄꯗꯩꯗꯤ ꯅꯪ ꯅꯆꯥꯗꯣ ꯁꯨꯃꯥꯏꯅ ꯉꯥꯡꯉꯛꯄ ꯑꯗꯨ ꯇꯧꯕ ꯂꯣꯏ ꯇꯥꯏꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯁꯦꯡꯅ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯉꯁꯤꯈꯛ ꯃꯥꯒꯤ ꯚꯣꯀꯦꯜ ꯇꯥꯒꯦꯅ ꯑꯩ ꯉꯁꯤꯈꯛ ꯇꯥꯏ ꯆꯍꯤ ꯑꯃ ꯍꯥꯏꯔꯛꯏꯁꯤꯗ ꯑꯩ ꯉꯁꯤꯈꯛ ꯃꯥꯒꯤ ꯚꯣꯀꯦꯜꯗꯤ ꯇꯥꯏ ꯊꯣꯛꯀꯅꯨ ꯅꯆꯥꯅꯨꯄꯥ ꯑꯩꯁꯨ ꯂꯩꯔꯦ ꯉꯁꯤ ꯅꯆꯥꯅꯨꯄꯥ ꯑꯃꯈꯛ ꯑꯩ ꯂꯥꯛꯏꯁꯦ ꯏꯆꯥꯅꯨꯄꯥꯃꯛꯅꯤ ꯈꯟꯕꯤꯌꯨ ꯈꯟꯕꯗꯤ ꯏꯆꯥꯅꯨꯄꯥ ꯉꯥꯛꯇꯅꯤ ꯈꯜꯂꯤꯁꯤ ꯏꯆꯥꯅꯨꯄꯥ ꯃꯌꯥꯝ ꯂꯩꯕ ꯉꯁꯤ ꯍꯤꯡꯕꯁꯨ ꯉꯝꯃꯤꯕꯅꯤꯅꯦ ꯃꯥꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯤꯔꯣꯒ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯇꯝꯗ ꯊꯋꯥꯏ ꯊꯥ ꯉꯝꯕ ꯃꯈꯣꯏꯅꯒ ꯍꯥꯏꯕꯒ ꯏꯟꯗꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯕ ꯆꯣꯡꯉꯒ ꯆꯠꯂꯤꯁꯦ ꯃꯁꯤ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯁꯤ ꯄꯨꯅꯣꯛꯅ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅꯁꯨ ꯃꯥꯅ ꯃꯔꯨ ꯂꯣꯏꯔ ꯐꯥꯎꯗ ꯃꯥꯅ ꯂꯥꯟ ꯁꯣꯛꯅꯔꯒ ꯉꯁꯤ ꯊꯋꯥꯏ ꯊꯥꯈꯤꯁꯦ ꯑꯗꯨꯗꯤ ꯃꯃꯥꯁꯦ ꯉꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯤ ꯚꯤꯗꯤꯑꯣꯁꯦ ꯎꯕꯀꯣ ꯎꯕ ꯇꯥꯕꯕꯨꯗꯤ ꯀꯨꯏꯔꯕ ꯑꯃꯅꯁꯨ ꯇꯝꯃꯤ ꯑꯃꯁꯨ ꯑꯉꯥꯡꯅꯁꯨ ꯌꯦꯡꯕꯗꯨꯗ ꯍꯥꯏ ꯃꯥꯒꯤ ꯁꯛꯇꯝꯁꯦ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯉꯦ ꯉꯁꯤ ꯈꯛꯇꯤ ꯋꯥꯟꯁ ꯑꯩ ꯉꯁꯤꯒꯗꯤ ꯃꯕꯦꯟꯒ ꯑꯩꯒ ꯇꯧꯔꯒ ꯉꯁꯤꯗꯤ ꯑꯩ ꯇꯥꯔꯕꯅꯤꯀꯣꯅ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯩ ꯉꯁꯤꯗꯤ ꯌꯦꯡꯉꯦ ꯑꯗꯨꯗꯤ ꯎꯕꯗ ꯃꯃꯥꯗꯤ ꯊꯃꯣꯏ ꯀꯥꯏꯔꯝꯃꯦ ꯑꯩꯈꯣꯏꯅ ꯐꯥꯎ ꯀꯥꯏꯔꯦ ꯊꯣꯛꯂꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯩ ꯁꯤꯗ ꯂꯩ ꯀꯥꯏꯅ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯋꯥꯈꯜꯗꯒ ꯈꯜꯂꯦꯕ ꯍꯧꯖꯤꯛꯁꯨ ꯃꯥ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯀꯌా ꯊꯥꯖꯕ ꯋꯥꯠꯂꯦ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯊꯕꯛ ꯆꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤꯗ ꯃꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯌꯥ ꯀꯥꯟꯗ ꯍꯣꯏ ꯆꯤꯡꯁꯤꯜꯂꯨꯔꯒꯕꯨꯗꯤ ꯑꯩ ꯏꯆꯥꯁꯦ ꯁꯤꯈ꯭ꯔꯦꯀꯣꯅ ꯈꯟꯖꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯥꯁꯦ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩ ꯑꯗꯨꯗ ꯏꯁꯨ ꯅꯨꯄꯥ ꯑꯅꯤꯁꯦ ꯁꯤ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯈꯔ ꯄꯣꯊꯥꯕꯅꯤ ꯆꯨꯝꯃꯦ ꯃꯣꯏꯅꯤꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯈꯪꯗꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯅꯅꯦ ꯏꯆꯟꯕꯨꯁꯨ ꯑꯩꯅ ꯍꯥꯏꯗꯣ ꯃꯥꯒꯤ ꯈꯜꯂꯒ ꯃꯃꯥꯡ ꯊꯥꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤꯀꯣ ꯍꯤꯡꯗꯕꯁꯨ ꯌꯥꯗꯦ ꯏꯁꯨꯁꯤꯒꯤ ꯈꯜꯂꯒ ꯑꯗꯣ ꯃꯃꯥ ꯑꯩꯅ ꯍꯪꯒꯗꯕꯗꯤ ꯍꯧꯖꯤꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯑꯗꯣ ꯁꯔꯀꯥꯔꯒꯤꯔꯣꯝꯗꯩꯗꯤ ꯀꯩꯒꯨꯝꯕ ꯃꯃꯥ ꯈꯣꯏꯗ ꯌꯦꯡꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯁꯨꯕꯤꯗ ꯌꯦꯡꯕꯤꯔꯛꯄ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯍꯣꯏ ꯁꯤꯈꯤꯕ ꯏꯆꯥꯒꯤ ꯃꯃꯜ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯄꯤꯔꯛꯏ ꯑꯩ ꯇꯥꯟꯅꯕ ꯀꯧꯕ ꯀꯔꯤꯝ ꯂꯩꯔꯛꯇꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯇꯧꯕꯤꯔꯒ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯑꯗꯨꯕꯛꯇꯤ ꯐꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯇꯩ ꯊꯣꯏꯗꯣꯛꯄꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯅ ꯂꯥꯟꯗ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯆꯠꯈꯤꯕꯗꯨꯗꯤ ꯏꯆꯟꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯝꯃꯦ ꯍꯥꯏꯀꯣ ꯑꯗꯣ ꯃꯃꯥ ꯈꯣꯏꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔ ꯆꯠꯈꯤꯕ
ꯂꯣꯏꯔꯝꯗꯥꯏ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇꯣ ꯑꯗꯨ ꯃꯃꯥꯒ ꯀꯩ ꯄꯥꯎ ꯐꯥꯎꯅꯕꯤꯔꯝꯃꯦ ꯃꯥ ꯆꯠꯄꯗꯨꯁꯨ ꯅꯨꯃꯤꯠꯁꯦ ꯃꯥꯒꯤ ꯒꯥꯔꯤꯁꯦ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯃꯥꯅ ꯂꯧꯖꯔꯝꯕꯅꯦ ꯌꯥꯝꯅ ꯋꯥꯅ ꯑꯣꯛ ꯂꯣꯏꯖꯔꯒ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯠꯄꯤꯌꯨ ꯏꯅꯥꯎ ꯒꯥꯔꯤꯗꯣ ꯑꯩ ꯃꯥꯏꯛꯇ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯏꯆꯥꯅꯨꯄꯥꯅꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯧꯖꯔꯝꯕꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯥ 6 ꯃꯨꯛ ꯐꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯌꯥ ꯐꯥꯔꯝ ꯊꯥ 3 ꯃꯥ ꯊꯧꯕ ꯍꯩꯇꯦꯅ ꯉꯥꯏ ꯂꯧꯖꯕꯅꯦ ꯃꯥ ꯊꯧꯕ ꯍꯩꯔꯦꯀꯣ ꯁꯤꯒꯤ ꯒꯥꯔꯤꯁꯤ ꯅꯨꯃꯤꯠꯁꯦ ꯅꯣꯡꯆꯨꯝꯗ ꯍꯥꯏꯔꯤꯕ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯣꯏ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯑꯩꯅ ꯄꯨꯌꯦꯕ ꯃꯥꯒꯤ ꯃꯥꯝꯃ ꯑꯃꯒ ꯄꯨꯔ ꯆꯠꯄꯅꯦꯕ ꯃꯥꯅ ꯒꯥꯔꯤꯁꯦ ꯄꯣꯔꯛꯑꯣ ꯀꯩꯗꯧꯔꯤꯒꯦ ꯒꯥꯔꯤꯁꯦ ꯄꯣꯔꯛꯑꯣ ꯀꯩꯗꯧꯔꯤꯁꯦ ꯑꯉꯛꯄꯅꯦ ꯑꯗꯨꯗ ꯑꯩꯅ ꯅꯪ ꯂꯥꯟ ꯅꯪꯉꯔꯣꯏꯗ꯭ꯔꯣ ꯅꯪ ꯅꯣꯡꯃꯩ ꯃꯔꯨ ꯀꯥꯞꯄ ꯅꯪꯉꯔꯣꯏ ꯀꯔꯦꯝꯅꯕ ꯁꯥꯎꯅꯤꯡꯕ ꯑꯩꯁꯨ ꯉꯥꯡꯉꯦꯕ ꯅꯪꯉꯔꯣꯏꯌꯦ ꯑꯗꯨ ꯇꯧꯔꯣꯏꯅ ꯍꯥꯏ ꯑꯩ ꯂꯥꯛꯑꯦ ꯄꯨꯡ 2 ꯃꯈꯥꯏ ꯅꯣꯡꯆꯨꯝꯗꯒꯤ ꯄꯨꯡ 2 ꯃꯈꯥꯏ 2 ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯃꯥꯅ ꯆꯠꯂꯦ ꯃꯥꯅ ꯑꯃꯨꯛ ꯄꯨꯔ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯩꯀꯣ ꯑꯩꯅ ꯃꯥꯁꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩ ꯌꯨꯝꯗ ꯂꯩꯇ꯭ꯔꯦ ꯑꯩꯁꯨ ꯅꯤꯁꯥꯕꯟ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯅꯤꯁꯥꯕ ꯏꯆꯥꯅ ꯆꯠꯈ꯭ꯔꯒ ꯌꯨꯝꯁꯤꯗꯗꯤ ꯂꯝꯍꯥꯡꯅꯤꯅ ꯄꯥꯎ ꯇꯥꯔꯣꯏꯀꯣ ꯑꯁꯤꯗ ꯑꯀꯣꯞ ꯑꯃ ꯇꯥꯔꯣꯏꯅ ꯅꯤꯁꯥꯕꯟꯁꯤꯗ ꯑꯩꯁꯦ ꯊꯣꯛꯑꯦ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯔꯗꯤ ꯄꯥꯎꯗꯣ ꯇꯥꯒꯗ꯭ꯔꯥꯅ ꯈꯟꯗꯅ ꯑꯩꯁꯨ ꯊꯣꯛꯑꯦ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯁꯟꯗꯥ ꯋꯥꯏꯔꯝ ꯑꯣꯏꯒꯗ꯭ꯔꯥ ꯈꯔ ꯃꯥꯡꯖꯧꯅ ꯃꯝꯗꯤ ꯃꯝꯃꯦ ꯍꯥꯎꯇꯟꯗꯒꯤ ꯑꯉꯥꯡ ꯑꯃ ꯁꯣꯛꯑꯦꯅ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯦ ꯃꯗꯨꯗꯗꯤ ꯑꯩꯁꯦ ꯄꯥꯡꯒꯩ ꯕꯖꯥꯔꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏꯁꯦ ꯍꯥꯎꯇꯟꯁꯨ ꯍꯥꯏꯅꯔꯦꯕꯀꯣ ꯑꯗꯨꯝ ꯑꯩ ꯀꯅꯥ ꯑꯣꯏꯕꯅꯣꯅ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯝꯄꯥꯟꯗꯒꯤ ꯏꯆꯦ ꯑꯃ ꯂꯩꯕꯀꯣ ꯃꯨꯃꯨꯅ ꯃꯥꯁꯨ ꯍꯦꯛ ꯃꯥꯒꯤ ꯂꯣꯏ ꯆꯠꯂꯦꯕ ꯃꯥꯁꯦ ꯀꯥꯞꯄ ꯈꯣꯠꯄ ꯂꯣꯏ ꯆꯠꯂꯦꯕ ꯅꯨꯄꯤ ꯑꯣꯏꯖꯔꯒꯁꯨ ꯊꯧꯅꯥ ꯌꯥꯝ ꯐꯩꯌꯦꯕ ꯃꯥꯡꯖꯤꯡ ꯊꯥꯏꯌꯦꯕ ꯃꯥꯒ ꯍꯦꯛ ꯊꯦꯡꯅꯩꯌꯦ ꯏꯆꯟꯗꯨꯃꯤ ꯅꯪ ꯀꯅꯥꯅ ꯍꯥꯏꯅꯣ ꯅꯪ ꯅꯆꯥ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯥꯛꯏꯅꯦ ꯅꯪ ꯊꯥꯖꯗꯕ꯭ꯔꯥ ꯏꯆꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁꯣꯛꯑꯦ ꯅꯪ ꯄꯥꯈꯠꯀꯦꯅꯨꯁꯦ ꯅꯆꯥ ꯅꯨꯄꯥꯗ ꯀꯣꯜ ꯇꯧꯒꯦꯅ ꯑꯩꯒꯤ ꯕꯣꯔꯗꯥ ꯅꯝꯕꯔꯗꯩꯗꯤ ꯆꯠꯇ꯭ꯔꯦꯕꯀꯣ ꯃꯥꯅ ꯇꯧꯕꯤꯌꯦꯕ ꯑꯗꯨꯒ ꯑꯩꯒ ꯐꯣꯟ ꯐꯥꯎꯅꯩꯕ ꯏꯕꯨꯡꯉꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯏ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯕꯣꯏꯇꯣꯟꯅꯦ ꯁꯣꯏꯗꯣ ꯕꯣꯏꯇꯣꯟꯗꯣ ꯂꯝ ꯍꯦꯟꯗꯅ ꯑꯩꯅ ꯄꯥꯛꯊꯧꯕ ꯌꯥꯗ꯭ꯔꯥ ꯁꯣꯏꯗ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯁꯤꯗꯤ ꯍꯥꯏꯅꯩ ꯁꯤꯅ ꯂꯥꯁ ꯃꯥꯒꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯔꯤꯅꯤ ꯁꯤꯅ ꯂꯥꯁ ꯑꯣꯏꯒꯦꯕ ꯑꯩꯉꯣꯟꯗ ꯑꯔꯣꯏꯕ ꯑꯗꯩ ꯃꯅꯥꯎꯄꯥꯅꯦ ꯃꯅꯥꯎꯄꯥꯁꯤꯅ ꯑꯃꯨꯛ ꯁꯣꯝꯗ ꯐꯣꯟ ꯇꯧꯔꯒ ꯃꯅꯥꯎꯄꯥꯁꯤꯅ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯖꯥꯠꯅꯦ ꯃꯣꯏ ꯗꯦꯠ ꯕꯣꯗꯤ ꯅꯠꯇꯦꯀꯣ ꯃꯁꯥꯁꯦ ꯍꯤꯡꯉꯤꯀꯣ ꯂꯥꯟꯁꯦ ꯃꯣꯏ ꯀꯌꯥꯅꯣ ꯈꯨꯟ ꯀꯌꯥꯅꯣ ꯂꯣꯏꯁꯜꯂꯛꯑꯦ ꯌꯨꯝꯗ ꯃꯌꯥꯝꯁꯦ ꯅꯨꯃꯤꯠ ꯇꯥꯔꯅ ꯊꯣꯛꯑꯣ ꯍꯥꯏꯅꯕ ꯇꯥꯏꯃꯤꯡꯗꯨꯅꯦꯕ ꯃꯅꯥꯎꯄꯥꯁꯦ ꯂꯧ ꯂꯥꯛꯑꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯣꯏ 2 ꯂꯥꯛꯑꯦ ꯁꯤꯗꯒꯤ ꯃꯌꯥꯝꯕ ꯑꯃꯒ ꯂꯥꯛꯄꯁꯦ ꯅꯨꯄꯥ ꯉꯥꯛꯇ ꯑꯩꯁꯦ ꯊꯥꯅꯤꯡ ꯑꯃꯁꯨ ꯂꯥꯟꯗ ꯆꯪꯈꯔꯦ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯂꯥꯟꯐꯝ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯒ 2ꯒꯤ ꯃꯩꯁꯥꯁꯦ ꯑꯩꯉꯣꯟꯗ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕ ꯍꯦ ꯅꯣꯏ ꯉꯥꯛꯇ ꯆꯪꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯌꯥꯎꯅꯦꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥꯏꯄꯥꯛꯄꯤ 2 3 4ꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯪꯃꯤꯟꯅꯕꯅꯦꯕ ꯅꯣꯡꯖꯨꯝꯁꯤꯗ ꯑꯗꯨ ꯑꯥꯗꯗꯤ ꯑꯩꯗꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯃꯅꯥꯎꯄꯥꯗꯤ ꯐꯥꯎꯅꯗꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯝ ꯑꯥꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯁꯤꯐꯥꯎꯗ ꯍꯥꯏꯗꯤ ꯂꯥꯟ ꯊꯣꯛꯄꯗꯒꯤ ꯏꯆꯥꯅꯨꯄꯥꯅ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯤ ꯑꯩꯁꯨ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯀꯟꯅꯕ ꯉꯥꯛꯅꯕ ꯆꯠꯇꯣꯏꯅꯤ ꯍꯥꯏꯕꯗ ꯃꯃꯥꯒꯤ ꯔꯣꯜꯗꯤ ꯑꯊꯤꯡꯕ ꯑꯝꯇ ꯂꯩꯈꯤꯕ꯭ꯔꯥ ꯑꯊꯤꯡꯕꯗꯤ ꯌꯥꯝꯅ ꯂꯩꯒꯦ ꯍꯣꯏ ꯏꯆꯥ ꯀꯧꯕꯅꯤꯅ ꯏꯆꯥ ꯀꯧꯕꯅꯤꯅ ꯑꯀꯤꯕ ꯂꯣꯏꯅꯃꯛ ꯂꯩꯅꯕꯅꯤꯅꯀꯣ ꯁꯦꯡꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯁꯨ ꯀ꯭ꯂꯥꯁ 12 ꯇꯥꯔꯤꯉꯩꯗ ꯑꯋꯥꯕ ꯃꯩꯆꯥꯛꯁꯦ ꯑꯩꯉꯣꯟꯗ ꯄꯥꯈꯠꯄꯒꯤ ꯑꯋꯥꯕꯒꯤ ꯃꯩꯆꯥꯛꯁꯦ ꯂꯣꯏ ꯂꯩꯔꯕꯅꯤꯅ ꯄꯥꯈꯠꯆꯩꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯣꯏ ꯆꯠꯀꯅꯣ ꯌꯥꯝꯅ ꯊꯤꯡꯉꯦ ꯑꯗꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯉꯥꯡꯉꯤ ꯏꯃꯥ ꯅꯣꯏꯅꯅꯦ ꯑꯩꯈꯣꯏ ꯐꯥꯖꯤꯜꯂ ꯊꯝꯃꯒ ꯂꯩ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯉꯥꯎꯕꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯌꯥꯝ ꯉꯥꯡꯉꯝꯃꯦ ꯃꯥ ꯑꯩꯉꯣꯟꯗ ꯑꯗꯨꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯗꯨꯒ ꯇꯁꯦꯡꯅ ꯗꯦꯠ 13ꯒꯤꯁꯦ ꯃꯁꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯃꯉꯣꯟꯗ ꯊꯤꯡꯉꯔꯣꯏ ꯆꯠꯅꯤꯡꯕ ꯆꯠꯆꯔꯁꯅꯨ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯂꯥꯟ ꯃꯐꯝꯗ ꯊꯤꯔꯒ ꯊꯥꯅꯤ ꯍꯥꯏꯕ ꯑꯃ ꯑꯩꯉꯣꯟꯗ ꯄꯣꯛꯂꯛꯈꯤꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯃꯥ ꯆꯠꯈ꯭ꯔꯦꯗꯅ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯊꯤꯡꯉꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯑꯩ ꯂꯦꯞꯈ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯊꯤꯡꯉꯁꯨ ꯌꯥꯗꯦ ꯈꯟꯅꯔ ꯆꯠꯈꯤꯅꯤ ꯁꯥꯎꯅꯔ ꯆꯠꯈꯤꯅꯤ ꯑꯗꯨ ꯆꯠꯄꯗꯤ ꯂꯦꯝꯅ ꯊꯥꯔꯒꯦ ꯍꯥꯏꯕ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯒꯦ ꯑꯗꯣ ꯐꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯃꯥ ꯑꯩꯅ ꯂꯥꯛꯏꯁꯦ ꯏꯆꯥꯅ ꯂꯥꯛꯏꯁꯦ ꯃꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯀꯣ 시쿵 ꯃꯃꯥ ꯀꯩꯗꯧꯕꯗꯅꯣ ꯑꯩ ꯑꯦꯛꯁꯤꯗꯦꯟꯗꯅꯦ ꯃꯃꯥ ꯒꯥꯔꯤꯅ ꯊꯣꯝꯕ ꯆꯍꯤ 4 ꯐꯥꯔꯦ ꯅꯍꯥꯟ ꯂꯦꯔꯤ ꯆꯠꯄꯗꯗꯤ ꯎꯏꯌꯦ ꯔꯦꯂꯤ ꯆꯠꯄ ꯎꯈꯤꯔꯝꯕ ꯑꯗꯨꯅꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯂꯥꯞꯅ ꯂꯩꯔꯒꯁꯨ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯍꯧꯔꯛꯐꯝ ꯍꯥꯏꯁꯤꯗꯤ ꯃꯅꯤꯄꯨꯔꯅꯤ ꯑꯁꯤꯗꯩ ꯃꯩꯇꯩ ꯂꯣꯏ ꯇꯨꯝꯈ꯭ꯔꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯛ ꯇꯥꯛꯇꯣꯏꯅꯣ ꯃꯩꯇꯩꯅꯤ ꯍꯥꯏꯕꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯩꯖꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯔꯛꯏꯁꯦ ꯏꯔꯥꯡꯁꯦ ꯌꯦꯡꯉꯨꯅꯦ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯆꯪꯉꯦ ꯃꯤꯉꯣꯟ ꯄꯥꯈꯠꯍꯜꯂꯦ ꯑꯗꯩ ꯈꯨꯟ ꯉꯥꯛꯄ ꯐꯥꯖꯜꯂꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯍꯥꯠꯀꯦꯒ ꯄꯨꯂꯞ ꯄꯨꯁꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯔꯣꯕ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯑꯩ ꯑꯆꯧꯕ ꯐꯝ ꯄꯥꯏꯔꯤꯕꯁꯤꯡꯁꯤꯁꯨ ꯏꯁꯥꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯀꯔꯤ ꯈꯟꯕꯤꯔꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗ ꯃꯣꯏꯅ ꯑꯗꯨꯝ ꯈꯪꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯈꯪꯕ ꯑꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯑꯁꯤꯁꯦ ꯏꯪꯍꯟꯕꯤꯕ ꯍꯥꯏꯗꯨꯗꯤ ꯄꯥꯝꯖꯩꯀꯣ ꯄꯥꯝꯃꯦ ꯑꯩꯈꯣꯏꯗꯤ ꯃꯤꯆꯝꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯁꯦ ꯀꯔꯤꯝꯇ ꯚꯦꯂꯨ ꯌꯥꯎꯗꯦ ꯍꯥꯏꯕ ꯇꯥꯔꯦ
ꯑꯗꯨ ꯏꯪꯕ ꯍꯦꯛꯇ ꯆꯞꯅꯅꯗꯤ ꯂꯣꯏꯁꯜꯍꯟꯅꯤꯡꯗꯔꯦ ꯊꯣꯛꯈ꯭ꯔꯦ ꯍꯣꯏ ꯊꯣꯛꯇꯕ ꯏꯃꯨꯡ ꯑꯃꯗꯤ ꯁꯦꯡꯅ ꯂꯥꯟꯁꯤ ꯀꯩꯅꯣꯇ ꯃꯣꯏ ꯃꯁꯦꯟ ꯌꯥꯅ ꯂꯣꯏꯁꯟꯕ ꯄꯥꯝꯃꯝꯕꯗꯤ ꯌꯥꯏ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯟꯁꯤ ꯂꯣꯏꯁꯟꯕ ꯄꯥꯝꯃꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯁꯤꯃ ꯊꯣꯛꯈ꯭ꯔꯕꯅꯤꯅꯗꯤ ꯄꯦꯟꯗꯤ ꯆꯞꯅ ꯄꯦꯜꯂꯔꯣꯏ ꯑꯩꯉꯣꯟꯗ ꯃꯣꯏꯁꯦ ꯃꯔꯨ ꯐꯪꯅ ꯃꯨꯠꯈ꯭ꯔꯤꯈꯩꯗꯤꯅꯦ ꯄꯦꯜꯂꯔꯣꯏꯕ ꯁꯤꯅꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯗꯒꯤ ꯊꯣꯛꯄ ꯈꯣꯜꯂꯥꯎ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯈꯤꯗꯕ ꯍꯥꯏꯁꯦ ꯃꯁꯤ ꯃꯃꯥ ꯑꯃꯅ ꯈꯪꯗꯣꯏꯅꯤ ꯍꯥꯟꯅ ꯑꯃꯈꯛꯀ ꯂꯩꯈꯤꯗꯕ ꯑꯃꯁꯨ ꯌꯥꯎꯔꯒ ꯑꯃꯨꯛꯀ ꯑꯃ ꯌꯥꯎꯕꯁꯦ ꯃꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦꯀꯣ ꯃꯃꯥꯒꯤꯗꯃꯛꯇ ꯏꯆꯥ ꯍꯥꯏꯁꯦ ꯑꯩꯁꯦ ꯉꯁꯤ ꯈꯣꯡ ꯅꯥꯝꯃ ꯇꯠꯈ꯭ꯔꯒꯁꯨ ꯃꯃꯥꯅ ꯃꯤꯠꯇ ꯑꯩꯕꯨ ꯎꯖꯕ ꯐꯪꯖꯍꯧꯕꯁꯦ ꯁꯤꯅꯦꯕꯀꯣ ꯃꯃꯥ ꯑꯃꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯏꯗꯤ ꯏꯅꯥꯎ ꯑꯗꯨꯕꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯔꯦꯁꯄꯦꯛ ꯇꯧꯗꯕ ꯉꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯕ ꯊꯧꯅꯥ ꯌꯥꯝ ꯐꯕ ꯏꯅꯥꯎ ꯑꯣꯏꯔꯝꯃꯦ ꯌꯥꯝꯁꯨ ꯅꯨꯡꯁꯤ ꯑꯗꯨꯅ ꯉꯁꯤ ꯂꯥꯛꯆꯩꯁꯤꯅꯤ ꯑꯗꯨꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯗꯨꯝ ꯈꯤꯇꯪꯈꯛ ꯑꯣꯏꯔꯁꯨ ꯀꯩꯅꯣꯝꯇ ꯊꯕꯛꯇ ꯍꯌꯦꯡ ꯀꯩꯅꯣꯅꯤꯁꯨ ꯍꯥꯏ ꯍꯌꯦꯡ ꯐꯤꯔꯣꯏꯅꯤꯁꯨ ꯍꯥꯏ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯗꯤ ꯆꯞꯆꯥ ꯃꯃꯥꯡꯗ ꯑꯩ ꯀꯩꯅꯣ ꯇꯧꯕꯩ ꯅꯠꯇꯦ ꯑꯩ ꯁꯦꯡꯅ ꯀꯅꯥꯗ ꯀꯔꯤꯗ ꯑꯩ ꯕꯥꯇꯣꯟ ꯇꯧꯗꯣꯏꯅꯣ ꯑꯩ ꯁꯦꯡꯅ ꯈꯪꯗꯦ ꯇꯧꯕꯤꯕꯁꯨ ꯄꯥꯡꯒꯩꯒꯤ ꯀꯂꯕꯁꯤꯅ ꯑꯅꯝꯕ ꯇꯧꯕꯤꯑꯕ ꯇꯁꯦꯡꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯂꯥꯛꯄꯁꯤꯡꯁꯦ ꯁꯤꯗ ꯑꯩ ꯍꯥꯏꯖꯔꯦꯕ ꯆꯞꯆꯥ ꯃꯃꯥꯡꯗ ꯑꯩ ꯇꯧꯕ ꯕꯥꯇꯣꯟꯒꯤ ꯋꯥꯗꯤ ꯈꯟꯕꯤꯒꯅꯣꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯍꯌꯦꯡꯁꯦ ꯀꯞ ꯂꯧꯕꯗꯤ ꯄꯥꯡꯒꯩ ꯀꯝꯃꯤꯇꯤ ꯍꯣꯜꯗ ꯑꯩ ꯇꯧꯗꯣꯏꯅꯦꯕ ꯐꯤꯔꯣꯏꯅꯦꯕꯀꯣ ꯐꯤꯔꯣꯏ ꯑꯔꯣꯏꯕꯅꯤ ꯃꯥꯒꯤ ꯍꯌꯦꯡꯅ ꯂꯣꯏꯔꯦ ꯏꯆꯥꯒꯤ ꯃꯊꯪ ꯃꯉꯥ ꯐꯤꯔꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯛꯇꯁꯨ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃꯇꯁꯨ ꯍꯥꯏꯗꯤ ꯃꯥꯒꯤꯗꯃꯛꯇꯅ ꯄꯥꯡꯊꯣꯛꯄꯗ ꯁꯔꯨꯛ ꯌꯥꯅꯕ ꯍꯦꯜꯞ ꯑꯣꯏꯅꯕ ꯀꯩꯅꯣꯝꯇꯪ ꯂꯥꯛꯏꯕ ꯑꯩꯈꯣꯏꯔꯣꯝꯗꯒꯤꯀꯣ ꯑꯗꯨꯝ ꯃꯃꯥꯗꯒꯤ ꯈꯨꯗꯝ ꯑꯃ ꯇꯧꯔꯝꯃꯒꯦꯅ ꯂꯥꯛꯆꯕꯅꯤ ꯃꯇꯝꯇꯪ ꯑꯩ ꯇꯧꯔꯝꯒꯦ ꯃꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯆꯥꯅꯨꯄꯥꯅ ꯇꯧꯕꯤꯅꯤ ꯍꯥꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯀꯣ ꯃꯃꯥ ꯕꯣꯏ ꯍꯥꯏ ꯅꯪ ꯀꯩꯅꯣꯗ ꯁꯦꯝꯕꯤꯔꯣ ꯃꯌꯥꯝ ꯑꯆꯪꯕ ꯃꯥ ꯈꯛꯇꯪ ꯉꯥꯏꯔꯦ ꯁꯣꯟꯖꯨꯅꯕꯁꯦ ꯑꯗꯨꯝ ꯊꯝꯃꯝꯃꯦ ꯅꯪꯅ ꯑꯗꯨ ꯏꯁꯨ ꯑꯅꯤꯗꯤ ꯆꯥꯎꯔꯦ ꯂꯣꯏ ꯀꯣꯟꯕ ꯇꯥꯔꯦꯀꯣ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯗꯣꯏꯅꯦꯀꯣ ꯈꯪꯉꯦꯅ ꯅꯪ ꯀꯔꯤꯝ ꯀꯣꯏꯒꯅꯨꯀꯣ ꯏꯌꯥꯝꯕ ꯁꯤꯅꯦꯅ ꯅꯣꯏꯒꯤ ꯑꯦꯚ꯭ꯔꯤ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯑꯣꯏꯔꯁꯨ ꯆꯨꯝꯗꯀꯣ ꯑꯩꯅ ꯃꯅꯤꯄꯨꯔ ꯂꯩꯕ ꯀꯥꯟꯗ ꯑꯣꯏꯔꯁꯨ ꯊꯥꯕꯥꯏ ꯆꯠ ꯏꯕꯨꯡ ꯅꯪ ꯂꯥꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯤ ꯑꯉꯥꯡꯒꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯒ ꯌꯥꯎꯖꯒꯦ ꯏꯃꯨꯡꯃꯛꯅꯤ ꯈꯜꯂꯒ ꯍꯣꯏ ꯃꯃꯥꯁꯤ ꯑꯩꯒꯤꯔꯣꯝꯗꯒꯤꯀꯣ ꯌꯥꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯥ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯑ ꯇꯧꯕꯤꯔꯤꯁꯦ ꯃꯃꯥꯁꯨ ꯀꯔꯤꯝ ꯈꯟꯕꯤꯒꯅꯨ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤ ꯀꯣ ꯃꯃꯥ ꯍꯥꯏꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯀ ꯑꯁꯥꯝꯗ ꯂꯩ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯀ ꯏꯅꯥꯎ ꯂꯩꯀꯣ ꯈꯥꯕ ꯀꯧꯋꯦ ꯃꯥꯏꯅ ꯃꯥꯁꯨ ꯂꯩꯈꯤꯗꯕꯅꯦ ꯃꯥꯏ ꯃꯅꯥꯛꯇꯁꯨ ꯆꯠꯀꯗꯕꯅꯦ ꯑꯗꯨꯒ ꯏꯃꯥꯗꯨꯁꯨ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯩ ꯂꯩ ꯍꯥꯏꯅ ꯈꯟꯕꯤꯌꯣꯅ ꯃꯥꯏꯁꯨ ꯏꯅꯥꯎ ꯑꯃꯈꯛꯇꯪ ꯅꯨꯄꯥ ꯑꯅꯤꯅꯦꯕꯀꯣ ꯃꯥ ꯈꯛꯇ ꯉꯥꯏꯔꯕꯅꯦ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯑꯩꯅ ꯗꯗꯥ ꯑꯃ ꯂꯩꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯃꯨꯔꯛ ꯄꯣꯛꯄꯗꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯐꯪꯕ ꯑꯗꯨꯒ ꯏꯃꯥ ꯃꯌꯥꯝ ꯐꯪꯖꯕꯁꯦ ꯑꯩꯅꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯑꯦꯛꯁꯤꯗꯦꯟꯁꯦ ꯊꯣꯛꯑꯝꯗ꯭ꯔꯒꯗꯤ ꯑꯩ ꯁꯤꯁꯤꯡꯒ ꯐꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯊꯣꯛꯑ ꯃꯇꯨꯡꯗ ꯐꯪꯉꯤꯕ ꯄꯨꯟꯁꯤꯁꯦ ꯃꯁꯤꯒꯤ ꯃꯍꯤꯡꯁꯦ ꯇꯣꯡꯉꯥꯜꯂꯦ ꯃꯃꯥ ꯍꯥꯏꯗꯤ ꯉꯁꯤ ꯃꯃꯥ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯄꯣꯛꯑꯒ ꯉꯁꯤ ꯂꯩꯔꯤ ꯃꯔꯤꯁꯦ ꯑꯩꯅ ꯐ ꯂꯩꯔꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯝꯗꯕ ꯖꯥꯏꯕ ꯑꯩ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯒ ꯑꯩ ꯊꯣꯛꯄ ꯑꯃ ꯂꯩꯔꯝꯃꯅꯤꯕꯀꯣ ꯅ ꯍꯥꯏꯗꯤ ꯆꯨꯝꯕ ꯑꯃꯗꯤ ꯂꯩ ꯉꯁꯤ ꯑꯩꯁꯨ ꯏꯆꯥ ꯑꯅꯤ ꯈꯛꯇꯅꯦꯅ ꯑꯩ ꯂꯩꯖꯔꯝꯃꯤꯅꯦꯕ ꯏꯆꯥ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯦ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯦ ꯍꯔꯥꯎ ꯍꯔꯦ ꯏꯁꯨꯒꯤ ꯑꯗꯨꯒꯤ ꯀꯔꯤ ꯋꯥꯔꯤ ꯈꯣꯠꯂꯤꯅ ꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯁꯨ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯏꯊꯤꯜ ꯑꯃꯁꯨ ꯏꯁꯥꯗ ꯐꯥꯎꯏ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯅ ꯀꯔꯤꯝ ꯈꯟꯕꯤꯒꯅꯣ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯈꯣꯡ ꯑꯅꯤ ꯁꯨꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯅꯤ ꯈꯣꯡ ꯉꯥꯛꯇꯅꯦ ꯁꯤꯁꯤꯡꯁꯦ ꯃꯣꯏꯅꯤꯁꯦ ꯀꯅꯥꯁꯨ ꯅꯠꯇꯦ ꯈꯪꯗꯕ ꯅꯠꯇꯦ ꯍꯟꯗꯛ ꯈꯛꯇ ꯂꯥꯛꯑ ꯈꯪꯅꯩꯅꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯕ ꯑꯗꯨꯒ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯣꯏꯅꯤ ꯑꯗꯨꯝ ꯑꯩꯒ ꯆꯠ ꯂꯩꯔꯕꯅꯦ ꯑꯇꯩꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩ ꯂꯣꯏꯅꯃꯛꯁꯦ ꯍꯧꯖꯤꯛ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕꯅꯦ ꯑꯗꯣ ꯍꯌꯦꯡꯁꯤ ꯉꯥꯛꯇꯪꯗꯤ ꯌꯥꯎ ꯂꯣꯏꯁꯨ ꯂꯣꯏꯔꯦ ꯃꯥꯒꯤ ꯃꯊꯧ ꯃꯉꯥ ꯃꯃꯥ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯉꯁꯥꯏ ꯃꯃꯥꯅ ꯍꯥꯏꯕꯗ ꯂꯥꯛꯑꯗꯕꯅꯦ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯎꯒꯦ ꯑꯗꯨꯝ ꯂꯩ ꯀꯠꯄ ꯅꯪꯅꯕ ꯄꯨꯡ 9-10 ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯅꯤꯄꯥꯜ ꯃꯥꯄꯜ ꯅꯪꯅꯕ ꯂꯥꯛ ꯌꯥꯔꯦꯀꯣ ꯄꯥꯡꯒꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯗ ꯍꯪꯉꯒ ꯑꯗꯨꯝ ꯈꯪꯉꯅꯤ ꯑꯗꯨ ꯅꯪ ꯆꯠꯄꯗ ꯀꯩꯃꯨꯛ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕ ꯀꯩꯝ ꯂꯩꯇꯕ ꯂꯝꯁꯥꯡ ꯆꯠꯂꯤꯗꯣ ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯒꯗꯤ ꯋꯥꯏꯅꯦ ꯅꯍꯥꯟ ꯔꯦꯂꯤ ꯆꯠꯄꯗꯣ ꯋꯥꯏ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩ ꯋꯥꯔꯁꯨ ꯈꯥꯡꯉ ꯂꯩꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯌꯥꯝ ꯆꯠꯂꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯎꯔꯒ ꯅꯣꯔꯃꯦꯜ ꯊꯧꯅꯥ ꯈꯣꯡꯁꯤꯒꯗꯤ ꯃꯥꯟꯅꯔꯝꯃꯣꯏ ꯍꯥꯏꯕ ꯃꯥꯟꯅꯗꯦ ꯋꯥꯏ ꯋꯥꯏ
와ꯔꯁꯨ 이마 ꯂꯩꯕꯥꯛꯀꯤꯅꯤ ꯈꯜꯂ ꯏꯃꯥ ꯃꯌꯥꯝ ꯆꯠꯄꯗ ꯎꯕꯗꯀꯣ ꯑꯩꯁꯨ ꯎꯔꯒ ꯏꯃꯥꯁꯤꯡꯁꯤꯅ ꯊꯧꯅꯥ ꯑꯣꯏꯖꯩꯅꯤꯒ ꯍꯥꯏꯕꯗꯨꯒꯗꯤ ꯑꯗꯨ ꯃꯅꯨꯡꯗꯒꯤꯅ ꯊꯣꯛꯂꯦꯕ ꯑꯩꯈꯣꯏ ꯃꯧꯅ ꯉꯝꯒꯅꯤ ꯇꯧꯒꯅꯤꯅ 이마 그놈 영울라우도 이마 그놈 영울라우도 까이나도 좀 하르게고 막 공 야우다버니 또 어시 짤리제 까다이노네나 기행해 봐도다네 나나이는 우리 해도 ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯃꯤꯅ ꯆꯥꯛ ꯀꯧꯕꯗ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅꯦꯅ ꯀꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯨꯒ ꯆꯥꯗꯦꯀꯣ ꯍꯥꯏꯔꯛꯄꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯨꯝꯕꯗꯣ ꯇꯥꯅꯤꯡꯗꯦꯕ ꯍꯥꯏꯕꯗꯤ ꯌꯨꯝ ꯐꯖꯔꯒ ꯃꯕꯨꯛ ꯆꯦꯜ ꯁꯦꯡꯗ꯭ꯔꯗꯤ ꯑꯗꯨ ꯃꯐꯝꯗ ꯗꯔꯀꯥꯔ ꯀꯧꯔꯁꯨ ꯆꯥꯅꯤꯡꯗꯦꯕ ꯑꯗꯩ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯆꯥꯗ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯑꯒꯗꯤꯀꯣ ꯃꯗꯨꯗꯨꯅ ꯍꯦꯟꯅ ꯈ꯭ꯋꯥꯏ ꯄꯦꯜꯂꯦ ꯍꯔꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯛꯅꯤꯡꯒꯤ ꯑꯄꯦꯟꯕ ꯍꯥꯏꯁꯦꯀꯣ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯇꯧꯔꯒ ꯁꯨꯛꯌꯥꯝꯅ ꯀꯧꯁꯜꯂꯒ ꯍꯔꯥꯎꯕ ꯅꯠꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯤꯒ ꯇꯣꯡꯉꯥꯜꯂꯦꯀꯣ ꯇꯣꯉꯥꯜꯂꯦ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯁꯦ ꯂꯧꯔꯒ ꯂꯥꯛꯀ ꯂꯪꯁꯜꯂꯛꯑꯣꯕ ꯅꯪ ꯂꯧꯅꯤꯡꯒꯗ꯭ꯔꯥ ꯑꯩꯁꯨ ꯂꯧꯅꯤꯡꯉꯣ ꯅꯪꯁꯨ ꯂꯧꯅꯤꯡ ꯃꯥꯁꯨ ꯀꯅꯥꯝ ꯂꯧꯅꯤꯡꯉꯣ ꯍꯥꯏꯕ ꯅꯨꯡꯁꯤꯅ ꯍꯥꯏꯕꯗꯨꯅ ꯇꯣꯡꯉꯥꯜꯂꯦꯕ ꯃꯈꯥꯏ ꯑꯃ ꯇꯧꯔꯀꯥꯟꯗ ꯍꯩ ꯃꯅꯥꯝꯗꯁꯨ ꯂꯩ ꯃꯅꯥꯝꯗꯁꯨ ꯄꯤꯕꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯅ ꯍꯔꯥꯎꯅꯩꯑꯕ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯏꯅꯥꯎꯒꯤ ꯑꯩꯈꯣꯏ ꯌꯥꯎꯕ ꯂꯥꯛꯑꯅꯤ ꯐꯤꯔꯣꯏ ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯃꯃꯥ ꯎꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯃꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ